अहानबद मयामबु चेसम नवासना तरामना ओक्सरी अमदी इकाई खुमनबु उच्चरी ngasi mayamgidamakta wari ani khak puduna laksari wari sing asi mathang mathang taminarasi wafam asi 2008 ki oidoini india dagi masagi chahi kunmari surabi nupi ama wakhalda mangla lising lising sagatuna america da thabak toba chatlami atenba matamgi manungda nupi sigi haithoi singthoibana maram oiraga mahaki oiba tonganba masak ama taksarami miyamna mahakpu future star haina su kaunarami adubu numidang amagi thengna tobo party amada ikhang khanghodana pumnamak mikup amada loisin kirami amasung paukhum phangaroidaba wahang kaya ama thoroklami thodok sigi matangda evidence singnariba suspect oiba miyoi sikhanglabasu police na chahi mapan karigumba amata tawdana leirami ngasigi thodok asi arpana jinaga kaubi nupi amada thokibani arpana jinaga kanano mangonda kari thodok thoki india dagi america da matau karam chakki mahakpu kanana hatki mi hatpa nupa sida kari kari action laukhatki haibadu ngasigi wari dagi macha tana khangminasi thodok asibu investigation tawriba police amadi court ki mathakta yamna maru oiba wahang kaya ama hanglami ngasigi wari asigi yamna maru oiba main character lawgadawriba mioy asigi maming arpana jinaga kawi arpana india gi state ama oiriba hyderabad ta november gi tang nipan 1984 da poki mahaki apokpagi ming professor dr bc jinaga kawi bc jinaga jawaharlal nehru technology university gi professor ama khakni professor oibata natuna university sigi vice chancellor su oirami arpana angang oirikandagi howna larik laisu tambada thawai yawa khaknatana sana kotnabadasu yamna interest laibi nupi macha amani ahan ba larik laisu tambadi local da laiba school amadagi horami makha tarakpa 11 12 na kphb colony da laiba nanalda junior college ta tamlami class 12 ta arpana mahaki school asigi topper oirami 12 loiraga makha taba larik tambasi engineering gi field da oina tawrage haina arpana na firep ama lawjarami maramasina mahaki admission BNR Biganana Zoeti Institute of Engineering and Technology da tawrami college asidasu mahakna mahaki subjecta topper oiduna engineering gi degree fanglami masagi matung mapana pirakpa suggestion gi matung inna makha taba master tamnabagi damak america da chatpagi decision lawrami darkar laiba che chang formality loinamak loisalaga arpana gi admission america gi new jersey da laiba Rutgers University da admission tawrami University asidagi arpana 2007 da electrical amasung computer engineering da master tambal oisinduna degree fanglami master tambal oisalaba matung arpana thabak thiba horami yamna thuna thabak thiribasi mai paklami america gi maming leiba company singi manungda amma oiriba EMC corporation da software quality assurance engineer gi posta thabak fanglaba matung mahak ki laifamsu mafam honglami hojikti mahak Washington gi Redmond area sida leirami mahak ki address na Valley View apartment number 8946 oirami arpana mahak na tawriba thabak si yamna pamjarami amadi thawai ta na pukning changna su tawrami mahak ki mathauda pukning changbana maram oiraga thabak tawba haubaga tha taret ki manungda promotion su fanglami promotion fanglaba matung arpana programmer gi lead oirami nakal amaromdana mahak ki thabak ki lamsida mai pakpa haibado oirami aduga nakal amaromdasu mahak ki personal life su yamna nungaina lerami arpana hauna lonchat khangbi nupi ama khakni mahakna wa ngangbagi mong matausi yamna chinglemi maramasina mahak thengnaruba miyoi khudingmaksi ayamba mahak ki marup oi masida sunatana social work ki thabaktasu yamna active oibi nupi ama khakni mahakna Redmond fire department da voluntarily oina emergency gi matamda mateng pangnaba join tawrami thabaki suti layba matamda fire department sida hek chali masida sunatana kana su lajadaba animal singbu yengsiliba NGO singa pullaga thabak su tawrami matam fanglagadi martial arts amasung taekwondo gi practice su tawrami masida sunatana motorcycle thawbasi mahakna yamna pamjai apambasina maram oiraga mafam sigi local motorcycle club amadasu yawrami mayam sidagi haijaninglibadi chahi kunmari khak suribi arpanana
mahaki ningjariba punsi amada hingli haibani adubu mahaki mai paklaba nungaina hingliba punsi asida kanagumba amagi mityeng sanglami Arpanada thokriba thodok ase taraga miyoi loinamak sok chatlami numit asi 2008 ki October ki tang 38 ni numit asida mafam ayambada maru oina western countries singda Halloween gi thoram pangthui amasung achauba party kaya amsu sili Arpanana thabak fangla matung ahan ba Halloween oidoini maramasina mahakna yamna chauna harauna pangthoki haiduna mahaki apartment gi yumlonaba singdasu wari tawrami 31 October 2008 numisida Arpana matam chana thabak sali mahaki komet singda mahakna leiriba apartment sida yamna chauba Halloween gi party amma silli amasung party asigi damak yamna mathum marangsu hawi hairami Arpana thabak loiduna office tagi halakpada lambi da yumda decoration tawnaba potchai khara sulailaklami mahak masagi oina Little Red Riding Hood leirami hadiba dress asi party matam da settorini sin langba pulap loisalaga midangi pung nipan dagi party se hawrami mi su laknaba hawrami party asi apartment asida leiriba miyoi kaya amana pullaga tawbani Arpana mathantana sinmanate maramasina party asida lakliba miyoi ayamba amaga sakhangnaba oidi amasung ahanba oina party sida thengnabana ayambani midangi pung 13 taba swaidadi party asida chawrakna mi yankai humpu muktilami miyoi khudingmak magi oiba tonganba dress isai music amadi yu thakuna masagi oiba sangsar amada enjoy tawnari maraksida miyoi khara amadi kaigumba wahau amadagi khatnaraklami maramasina party singa hakti lepatarami khatnariba miyoi sing adu party dagi chathankhra matung makhata na amuk party makha chatharami party asi apartment sigi ahum suba floor da tawbani adubu lakliba guest sing asigi khallaga ground floor open tawraga thami ahingi pung ani gi matungda guest khara amadi hankhirami khara amana ground floor da party makhata na tawnaba kum tharaklami amasung mafam sida famduna wari watai tawraga leinabasu yauri Arpana su pung ani gi matungda ground floor da kumaktuna marup mapang khangna chanaba miyoi singa thengnarami ayuki pung ahumuk taba swaida Arpana ground floor dagi third floor da karaktuna mahaki apartment gi damak chatlami matamsida Arpana third floor da nupa amaga wari sanabasu urami masigi matung mahaki room da laklami matang sidagi wari sida twist amakhak lakpa hawrami Arpana India dagi America laklaba matung nongmata mahaki family da wari tawdaba numit amata yaude mahusagum Arpana gi imungna party tawba numit sigi mathangi numit 2008 ki November gi tang amada mahaki phone lakadra haibagi wakhalda adum leinai adubu Arpana gi phone amata laklamde ahan badadi imung manungna hawkhiba numidangda tawkhiba party na maram oiraga wabagi pothaba tumduna leibo oiramgani haina khalami maramasina imungi miyoina machanupida pung khara leiraga contact tawnaba hotnarami adubu pau phauna bading amlamde matung tarakpa lemhoriba matam sing asi Arpana ga pau phauna naba hotnarami adubu mai paklamde mathangi numit November gi tang ani dasu contact tawnaba Arpana da hotnari adubu hawjik su mai paklamde marak sida Arpana gi mapana mahaka thabak tawminnariba colleague singda call tawduna machanupi gi pau lawnaba su hotnarami office da thabak tawba staff amana Arpana di numit nini dagi office lakte haraklami hawjikti imung manung mipainaba hawrami maramasina America da leiba imung sigi khangna chanaba close oiba miyoi singda call tawduna Valley View apartment da chatlaga Arpana mahaki room da leibra leitabra yengunaba hairami Arpana yengba lakliba miyoi si Arpana gi mapagi thaina gi satra amakhakni amasung nupa asi America gi university amada oja oiraga leibani lakliba miyoi sigi ming Jairam kawi mahakti US ki Seattle hairiba mafam sida lei Arpana gi mapana request thorakpadagi mahak Valley View apartment da November gi tang ahum 2008 ki ayuk ki pung mapan muktaba swaida yoraklami amadi Arpana gi room tamna lakpa hawrami Arpana laiba floor sida Cameron Johnson kabunupa amaga thengnarami Jairam na Cameron da Arpana gi matang da hanglami matam sida Cameron na Arpana floor sida laibani aina mahakpu masak sumunna khangi hairami masugi matung makhoi animak Arpana gi flat tamna laklami flat se yoraklaba matung Jairam ahanbada doorbell khinglami adubu
manungdagi response amata laktabana maram oiraga Jairam na thong asi thinge tawrami thong asida thinge haina Jairam na thong hek soklubaga masa mathanta thong asi hanglami thong asigi loksi manungdagi tektuna leirami thong hek hangbaga leiramliba fiam do ubada mi amabu fazana kihaninga gi masakni room manunggi sinsi yamna akibagi masakni potchai khudingmak koi chai chai duna leirami yum manungdagi yamna strange oiba manam amakhak laklami room gi wall da igi dakfam lei mafam kaya amada ising su leirami masina takpadi igi dakfam si muthatnaba hotnaki haba khanglame makoi ani gi mityang si thong hangduna leiriba bathroom da ihan hanba oina tarami mafam chidasu I taraga leiba thengnarami makoi ani na bedroom da chatpa matamda phamung mathakta arpana gi asiba haksang taduna lei mamai se upsalaga lei aduga arpana gi haksang da setliba dress se chumnagi maming tagini machin da fi ama namsinduna tep amasu napsalami makhutsu tep na punsalami haksang da asokpagi dakfam kaya amasu leirami yengmada arpana gi haksang si mai thanaba hotnaramba sumali room manungdagi tongan ba chemical gi manam sulak lami room manung gi sinsi kaya muk yamna kiningai oi habada Jairam manung duda kuina leiba ngamlamde yamna thuna mapana thoraktuna Jairam 911 da call tawduna mahakna ukhiba sin asigi mathangda explain tawrami police su yamna thuna mafam sida laklami crime thokliba mafam si police na yamna thuna secure tawrami amasung asiba haksang lakhotuna postmortem tawnabagi thakhirami postmortem gi report gi arpana khawri charam metuna hatpani habase khanglami room manungdagi khongup ki mari amasu fanglami mari sina arpana bu khawri chakhatuna hatpa oirambasu yai arpana sibagi matam sina ayuki pung ahum dagina nipan fawgi marakta oi masida sunatuna arpana da namfuda izat manghanaba su hotnaki evidence manghanaba chemical amasung atopa pot chaising sinaki habasu khanglami police na investigate tawba hawraduna evidence collect tawba hawrami crime asibu tawmliba miwei asi yengbada yamna haisingba mioi ama oidoni mahakna crime asi tawlaba matungda arpana gi makhutsing asi bathroom cleaner amadi bleach na sengdoklami kaigino haigadi mahaki khujinda nupa sigi DNA amata lehudana bani masigi su mathakta motor gi thau sinaraga arpana gi haksang si mai thana basu hotnarami kaigino haigadi evidence loinamak mangkhina bani adubu suspect asina khalliba simadi oiramde ayamba evidence manglabasu yum manungda leiriba potchai singdagi police na evidence mayam amasu laukhatlami arpana gi haksang dagi laukhatpa yaba sample su laukhatlami police ki mangda tariba achoba wahang amadi yamna tamthiba sa amana tawdaba thabak asi kanana tawrumgadaba no haibasini maramasina police na heroin party asida yaukhiba mioi singi list samlami amasung mioi khudimaki DNA sample lawrami makhoi gi DNA sample siga arpana gi haksang gi sample amadi yum manungdagi laukhatkiba evidence mayam sigi DNA ga match oiba oidaba check torami police na yamna kiningai oiba result ahum fanglami DNA ahum ga arpana gi roomdagi fangliba DNA ga match oiba police na thengnarami arpana gi chinda meliba tape amasung bathroom gi fidagi fangba DNA si Emmanuel Fiar koba nupa amaga match oirami nupa asi Africa American amakhakni mahaki mache Valley View apartment sida lay mahaknani Emmanuel bu party sida invite tawkibasi thawdok sida ani suba suspect sina Cameron Johnson hariba nupa si oirami kai maram gino harigadi Cameron arpana gi mamang thangba flat sida lay masida sunatana Cameron gi DNA sample arpana da haijin kiba motor oil gi makhum sida gi fanglami police na ahum suba DNA si arpana bu chekhatuna Hatlmba yai haina panariba khongup ki mari sida gi fanglami hariba DNA si ahum suba mioi amagini amadi DNA si kanagino khangnaba police na hotlakide makha taba police ki investigation da party tawriba numitsigi ayuk ki pung manga fawba Emmanuel tumlamde amasung kanagumba mioi amada wari tawraga adum leirami thawdok tholiba matamda su Emmanuel apartment sida lay nakal amaromdana Cameron Johnson na arpana da ahingi pung ahumuk taba swaida call tawi haiba khanglami afam amasu laklami madudi party tawba loiraga mathangi numita Cameron Johnson Canada da chenaba hotnarami adubu Chesam sudabadagi border dagi amuk halhalaklami thawdoksigi matangda police na Emmanuel amadi Cameron da wahang pohang tawnaba firep lawrami wahang pohang tawbadagi Cameron se witness amoina police na lawrami amasung police na Emmanuel thodok asigi
prime suspect oina loduna farami Emmanuel bu fabagi maramsi mahaki DNA Arupana gi bathroom gi fee amadi mahaki khutta kiriba tape sidagi fangbagi ni hairami masida sunatana Emmanuel gi mathakta atopa case kharasu chatharaga leirami Emmanuel bu suspect amani haiduna mahaki mathakta charge sheet file tawduna court ta hearing toba horami hearing gi matamda Emmanuel gi lawyer na Arupana gi bathroom gi fee amadi tape ta fangliba DNA si soibadagi transfer tobasu oiba yai hairami party tawba numitchigi numidangda miyoi kaya ama flat amada chatli Emmanuel su makoi mayamdugi marakta amani DNA fangba sina Arupana gi mihat Emmanuel na tawbani habasi proof tawdi hairami kaigeno haragadi matamsida Cameron Johnson amasung atopa miyoi amagisu DNA fangi makata na Emmanuel gi lawyer na Cameron gi DNA motor oil gi makhumdagi fanglibani amadi thau ase Arupana bu mai thabada sinaribani adubu police na mahakpu fabadi laidana suspect ni fawba haide amadi mahakpu sarkar gi witness oina ohelli hairami masida sunatana lawyer asina party asida yawriba miyoi sing asigi marakta Africa American si Emmanuel Fear mathantani maramasina mahakpu target tawribani hairami chawakna chahi mapan case asigi hearing court ta chatharaga lei adubu Arupana Emmanuel na hatkibani habasi police ki maikei proof toba ngamlamde makha taba hearing da Cameron Johnson thodok asigi matangda witness ki statement pibasu toklami police ki maikei su thodok asida asoiba yamna leibidagi ahan be hearing tawro matung 2017 da court ki maikei judgment amata piba ngamlamde masigi matung 2019 da ani suba hearing amuk haurami defense lawyer ki maikei thamnakhiba wafamsing asi chumi haiduna court na Emmanuel bu sahi mapal jenda layamlaba matung maral leite haina thadoraklami maral leitena Emmanuel bu sahi mapal jenda thamjanbagi mahakna compensation pinaba police ki mayokta Emmanuel na court wakatlami compensation gi matangda hojiksu court hearing chatharaga leiri Arupana bu yamna tamthina hatpi kibani nupi oibagi ija chulobi kibani thau haisinduna maisu thana bu hotnarambani adubu police na thodok asibu kanana tawi hayo fawba fazana khangkide singnariba miyoi sing adusu makoi gi mathakta concrete oiba evidence utpa ngamkide matawa sumna sahi kunmari surabi Arupana gi mihat justice fangdana hojik su leiri achauba asa amaga loinana America chatkiba Arupana asiba haksak oina yumda halakhi matang sida ahanba warisi loisenjari aduga hojik amuk anisuba warisi taminarasi numit asi 2026 ki January ki tang taraga tarukni nupa amana midangi pung mapan mukta ba swaida magi loina bida call toduna ngasigi oinadi ayumda hala arwai maramasina aibu ngairanu sakcha thoaga tumtho hairami matang sida nupa sigi loina binasu ngasidi aisu yamna ware tumnaba tawrani hairami wafam ase hainaraga call ase thamnakhirami adubu nupa asi numidangi pung taraga mathoi makhai mukta ba swaida mayumda halaklami thong ase hangdoklaga imung changlakpada oiramliba fiamdo ubada mahakti gyan mangbagum oirame nupa asi sumaina karige tawrino mahakki mitmangda uribasi karino habadu amuk details ta khangminarasi case asigi hawrak famsi Uttar Pradesh ki Fatehpur district tagini mafam sida Gazipur koba police station amalai hairiba police station asina konba mafam sida Mohanpur koba khungang amalai mafam sida Sweta Singh Elias Rina kobi nupi ama mahakki imung manunga lei Sweta gi chahisi chawrakna kunma thoimuk surami amasung mahakki family da leiribasi mapabung Rajkumar Chandel mamang amadi atopa masin manau singi mayam se Sweta na ayamba yangsilaga lei akhogi imungsi normal oina hingduna leiri adubu 2025 ta nongma ikang khanghaudana Rajkumar Chandel na machanupi Sweta manak nakpada leiba police station da puduna laklami mafam se yaroklaba matung mapana SHO da makhoigi yumgi mamangsida Sachin kawu nupa ama magi family ga punale nupa asina machanupi Sweta da yamna disturb tawi hairami Sweta yumdagi hek mapanda chatpaga Sachin na magi matungda innagani nongmasu lambi gi mayaida mahakna machanupi Sweta bu faraga fattaba thabak tawi maramasina Sachin gi mathakta report file tobiyu hairami mapagi mawng mataw Sweta gi mitudagi sintharliba pirangsi uraga SHO na Rajkumar Chandel da karimata wakal waganu Sachin hariba nupasi yamna thuna farani hairami masi hairaga Rajkumar Chandel amasung Sweta mayumda hankinaba hairami SHO na
Sachingi mathakta report file tawraga mayumda laktuna Sachinbu farga police station da puraklami. Wahang pahong tawa matamda Sachin wafam amakak hanjan hairami madudi aina Swetabu yamna nungsi. Adubu makhoi anigi marisi Swetagi imungna pamde maramasina Rajkumar Chandelna Sachingi mathakta aranba case file tawribani hairami. Adubu SHO na Sachingi wafamsi sukta taramde amasung mahakpu jail da thajinkhirami. Jail manungda Sachin chawakna tha ani mukti lairami masigi manungsida Sachingi family na machanupa bail pivinaba court ta che tharami. Court na suyarami. Sachin bail da jail dagi thoroklami adubu jail dagi hek thorakpaga mayumda chatpagi mahutta Swetagi yumda direct chatlami afam masi yorokla matung Sachin na kanna lawraduna nangna aibu kayamuk nungsi habadu aina khangni hairami. Haukiba chahi maridagi makhoi anisi nungsinarapani adu oiragadi Swetana karigidamak Sachingi mathakta case file thoraga jail da changhalibano. Swetana haujik Sachinbu nungsidraba jatla Sachinna lawriba mayamsida Sweta wa amata haide tuminna leptuna lay. Phibam ase uraga Sachin mahakna Swetabu kayam nungsi haibadu ningsinghalami. Nang udana ai tha ani jail da kamaina lay haiba nangna khangbra hairami. Jail manungda nangbu aina mikup ama phawba kawkiba leite dangnadi kaisu khalamoi hairami. Sachingi wafamsi hek tabaga Sweta Sachinda chetna konsalami amasung lale haizarami. Imung manungi miyoisingi mamangda Swetana wasakladuna oiningba oisunu hojikti lemhoriba punsisi nanga punna punsi lemminagani nangbu thadoktuna mafam kaidasu chatloi hairami. Mayamse ubada Swetagi mapasi asaubana pik thalami amadi machanupi Swetabu gyan tahanaba hotnarami. Adubu Swetana mapagi wa amata taramde mapada yamna clear oina ai yum sida lainingdre Sachinda luhongduna ai isagi oiba family ama sema pami hairami. Matamsida mapana hoi matam khara leiraga khanarasi hairami. Mapana ya thu isina kaigino hairagadi Sachin amadi Sweta si matau karamna khaidoknagani haibagi matang sida wakal khanaba matam lauribani. Adubu Sachinna Swetagi mapana thakliba langse uraduna aikoi ani laiminasi hairagadi yumdagi chelaga luhonga mathau tai maramdi nangi imungna ibanigi marisi sukya yarwe hairami. Wafam asi Swetana su yaraduna tanja ngairaga makhoi ani yumdagi chenduna court marriage tawrami. Masigi matung mayumda chatpagi mahutta Sachin amadi Sweta Gujarat ta chatlami. Mafam sida baragi ka ama lawaduna makhoi anigi anawba punsi ama hawrami. Yum ama chalainaba hotnabada paisa changi maramasina Sachin auto thawbagi thabak tawrami. Numit chupa mahakna taluba paisa si Sweta da sinarami. Haujikti makhoi anigi paisa gi awaba su leite nungaibagi awat pasu leiramde. Gujarat ki Bharagi rumda laiba tha amarom faraklami. Nongmadi Sachinna Sweta da nangonde nungaitaba fawdragadi aise yumda amuktang chatluke parents ka unaruge hairami. Matamsida Swetana haujik yumda chatpadu nungai khiroi ibani laiminaraklisi tha phabata ngairi hairami. Mayumda chatpada Swetagi family na amuk kari no torokpa yabagi chance lai amasung Gujarat ta Sachin amadi Sweta laingdaba taragasu atopa mafam amada lairabasu yai. Sachinna Kanpurda lainabagi firep amakak laurami amasung mafam sida laiba Roma high tech city gi Lakhan kawanupa amada room ama barhada lainabagi pami hairami. Lakhan ga Sachin ga wari watai tawro matung high tech city da laiba Muskan charitable polytechnic ki mathaksida room ama pirami. 2025 ki October da ki Sachin amadi Sweta mafam sida laiba horami. Amuk hanna Sachin imung punabagi damak auto thorami matai manaw anida thoidokpa problem amata lairamde. Sachinna magi loinabigi aningba apamba kudimak thunganaba hotnarami. Swetana Sachinbu section na nungsina tobiri sumaina tawduna matai manaw anina yum palakpa tha mari faraklami. 2026 ki January da nongmadi Sachinna summaram ilai laitana Swetagi phone seglami. Matamsida Swetagi account da paisa tharakpagi message thingnarami. Masi ubada Swetagi manakta laktuna paisa se kanana tharakpano haina Sachinna hanglami. Mahaki nanina tharakpani hairami. Adubu Sachinna masada chingnaba amadi fawrami madudi Sweta da mahaki family members ki maikaidagi kananasu paisa tharakhiba amata laite. Mahakna makhata na paisa se kanana tharakpano thirubada Swetagi mabokna tharakpadi oiramde kanagumba miyoi amana tharakpa oirami. Matang sidagi Sachin Sweta da chingnaba hawrami. Mahakna chingnaribasi chummi chumde khangdoknaba Sachinna plan amakhak tawrami. Plan asigi matung ina Sachinna 2026 ki
January tang 13 numidangi pung 4 mukta ba swaida Sachinna Sweta da call toroktuna ngasidi ay yumda halaroi imanaba mayamna party ama silli nang aibu ngairanu chak satho aduga gyan tana tumtho hairami Sweta su ngasidi ay su warabani tumna dawni hairami aduga phone gi wari loisin khirami adubu Sweta gi thamoidadi kaigumba ama sagatlaga leiri Sweta na leiriba yumsigi mamangda makhoi ahum lei engineering gi satra ngaktani Sweta na makhoi ahum se kaurami aduga punna enjoy torga leirami somdana Sachin nuidangi pung 13 makhai baro mukta ba swaida yumda halaknaba lakpa horami mafam se roklama matung room gi thong manungdagi lolami adubu thongsi kamaina mapandagi hangani haiba mahakna khanglami thong hangdoktuna manung changlakpadadi yum manunggi sindu ubada mahak masadi gyan tajaramde kaigino haigadi nupa ani magi nupiga punna phamungda leirami amasung nupa amana room manungsida koichat chatuna leirami film ase ubada Sachinna law khongba torami amadi phone lawthoktuna video namaso horami ikai firup khumlani khanduna Sweta na nupa ahum sida Sachindagi phone munaba hairami adubu Sachinna phone pithoraklamde nupa ahum sina Sachinbu fajana totlami marak sida Sweta na Sachinbu hatokhro natrabadi film ama ita taroi hairami adubu Sachinna kok sinaduna makhoi marida thodoksugi matangda ai kanadasu kari amata haizaroi video sisu kaksarage aibu hingna thambiyu hairami marak sida law khongbagi makhol taba sida thangnabada leiba miyoi singsu room sigi mamangda laknaba hawrami amasung miyoi amana police kaukhirami police su yamna thuna laklami Sweta Sachin amadi nupa ahumsi police na puduna station da laklami mafam se yorlama matung Sachin amadi Sweta da wari saduna thodok sigi matangda police na wari watai tawrami police na matay mana onida imung sibu laikha tana manghanganu haina gyan talami masigi matung yumna chatkinabagi ayaba pirami adubu numidang se yamna thengjan khibana maram oiraga mafam sigi SHO na constable amada matay manaw anisibu yum phaw thiluna ba hairami chatrikan mamangna Sachinna SSO da amuk hanna Sweta bu gyan tahalu hairami maramdi aikoi anigi lohongba love marriage ni yumdagi chelaga court ta honglibani mayam se imungi mina khanglagadi aibu karini haina khankhini hairami SHO na amuk hanna Sweta da wari tawrami gyan tana mapuroibaga leminaw mangonda awaba piganu hairami Sweta na su SHO gi wa asi taraduna makoi ani mayumda halaklami somdana nupa ahum si police na custody da thamlami yumda yorba matung Sweta na Sachinda nupa ahumdu thadokhan ko hairami kaigumba aina haibasi tawdragadi nangbu thadoklamlaga makoi gi manakta chatkini haiduna Sweta na Sachinna khanaba hawrami nangbu su aina jail da changhangani oidaba dawri gi case pansingani hairami wafam se tabada Sachin mai hauna sawaduna phamungde heptuna leiribi Sweta gi khawri charam pairami Sweta gi khawri charam si ningsa sor honba leptri fawba kanna me khalami Sweta su kanna nan thuknaba hotnarami adubu Sachin gi asawbagi mamangda mahakna hotnariba khudimak aremba tarami Sweta sirba matung Sachin akiba amakhak phawrami amadi mahakna yamna chawba maral ama tawkhre haiba gyan taraklami maram asina police kibadagi mahak mafam sidagi chelaktuna central station da yoroklami masigi matung bell tower gi manakta laklami Sachin kari tawsigi haiba gyan tajaramde pung ani makhaimuk amada koichat chatlami adubu Sachinna gyan taraklami madudi logi makhutti yamna sangmani ngasi mafam sidagi nirod oiduna chelabasu nongma natraga nongmadi police na mahak pu soidana faradawni mahak ni mirod oikrabadi mahak ki imung manungdasu awaba pirakpa yai khalami maram asina mahakna nongalaga pung 10 muk taba swaida Kanpur gi Maharashpur police station da laklami mafam sida mahaki mamai da kupsaliba muffler se lauthoklami aduga Sachinna Sweta aina hatkre mahaki haksang room manung da laihobani hairami police sok chalami amadi Sachinda kaigi hatlino hanglami Sachinna wari liduna tahalami Sachinna makhata na thodok ase thoktriga numit inigi mamangda Sweta na magi pamjaba jacket ama leibiyu hairami Sachinna sulairami adubu Sweta na mangonda minamba machin thibasi tawdrikan mikup ama phawba wakal khantaramdaba yai hairami Sachinna wari libagi video si social media da viral oirami police na mahaki wari se taraga room da chatuna Sweta gi asi waksang lokhatlaga postmortem gi damak thakirami masiga loinana Sweta gi imungda machanupi sibagi paw su pikhirami paw se tabada makhoi gyan manglami Sweta gi mapa Rajkumar Chandel Maharashpur police station da lagtuna FIR ama irami
Sachin machanupi da piriba maral mayamsi aranbani hairami. Sachin amadi mahaki imungna lupa lakh tara dahes oina piraknaba demand tor I hairami. Makoigi demand si mahakna pidabadagi Sachin machanupibu hatkibani hairami. Rajkumar Chandel gi complain gi matung ina Sachin gi mapa Bharat Singh, mama Nitu Singh, mayamba ahal Arun Singh, Elias Golu amasung mache Chutki gi mathakta FIR laukatlami. Sachin gi mathakta investigate tawbada hanadagi hauna Sachin gi mathakta complain mayam ama leiba thengnarami. Sachin Sweta ga khangnadringai mamangda nupi amaga khangdarami. Nupi si lab amada thabak tawi. Lab sida Amit Kumar kauba nupa amasu thabak tawi. Sachin gi girlfriend sigi marup oirami. Sachin na makoi ani friend oibasi pamlamde amadi makoi ani mahak khanghandana nungsinai haina khalami. Wafam asi Sachin na mahaki marup anida wari tawrami marup amagi mingna Adarsh Singh Elias Kapil kawi. Mahak si Gazipur Police Station na konba Samiyana khungang sida laibani. Atopa marup sigi mingna Abhay Kumar kawi. Sachin na magi girlfriend Amit ke affairs thamba mali mangonda laman kumningi haina marup ani sida wari tawbada Abhay Kumar amadi Adarsh na mateng pangi hairami. Makoi ahum pulaga 2024 gi August thada Amit Pufarga furami amadi thawai sulawrami. Masigi matung police na Sachin Abhay amasung Adarsh ki mathakta FIR lakhotuna farami jail da susanghalami. Thamari muk jail da leiraga thoroklami. Thorokpaga Sachil amadi Sweta nungsinarami. Masigi matung yumnagi chenduna lohonglami adubu Sweta di ngasigi tabung panse thadokuna chatkirami. Sweta hatkibagi pause TV gi news ta newspaper da sandorakpadagi reporter khara Sweta gi mabokta wari tawrami. Sweta da Sachin na siriba maralsi aranba oigani. Mawa mapur oiba leina Sweta kanagumbaga mari thamni habasi mahakna thajade hairami. Police haujiksu Sachin na hairiba wafamsi achummani aranbani habasi khangdoknaba kanna investigate tawraga leiri. Mahakna warisi wakhalna sagatibra natragana loina bibu chingnabagi hatkriba jatla haina police na su thijali. Sachin jail da thajin khirami adubu mahakna jail da changma matamsida mahakki mamaida ningamdaba fawbagi mami amada taramde. Sachin na media da Sweta gi damak yum thadokhibani mahakna haiba demand khudimak loina pibani adubu mahakna aingonda yamna chawna minami. Masida sunatana Sachin na mahakki machanupi tha ani leiraga lohonga dawribani. Masida mahak yawa fangaroi khanbada thamoida yamna nungaitaba fawi hairami. Police ki mangda yamna clear oina Sweta na aigi mitmangda atopa nupaga mari thamki. Mahakki nungsibabudi mirai ki maramasina khongthang asi lauda yadana laukhiribani hairami. Matang sida anisuba wari sisu loisinjarage. Mayamna support to bole piganu video da like namba channel bu subscribe toba kaubiganu haijaraga mayamdagi ngasigi oinadi kainabagi yathang nizari pinabirase.